Nungsiba Nungsiba khoi Allahgi Fajaba Minglensing Kangminnaba Horasi Video ase adukimatik sangadaba maram oiraga episode 9 punna khangminarase Aduga episode khudingmak Yengbiyu.Wari Allahgi Fajaba Minglensing haiba playlist asida changlaga mathang manau naina punna Yengbiyu khanghanjari Hajuge khoi punna khangminarase Allahgi Fajaba Minglensing Allah thangai sengnamak ai Allah ni ai hak natna mapu kana leite aduna ningu aibu matam pumba hingduna ta leiba pangal pumba chenba pumna khangbi ubiba yamna thaujal heiba nungsi heiba taibung panbagi amata ngairaba mapu mahaki amata ngairaba minglenni Allah hayo mahak Allah ni amatane Allah di nungi oibani haize famne pumna makki mahakna pokte kanamata Amasung Mahakpu pokte kanamatana Mahaki manaba kanasu leite Mahaki wangmada mapu natraga lairembigi mingda kanasu ningloitabane Amasung kauganu lai kanamata Allah ga loinana Mahangnatana kanamata latpada matik chade Porpunmak mang takani Mahaki maithong nahaki matik magun nattana Mahaki bicharni Amasung mangonda nakhoi hanjingani Taibung panbagi pot punumak Masi Mahaki aningbagi makhada oini bani Mahaki matik fongdokpa minglen kaya leibe yai Tawigumbasung Makhoi punmaki asuppa minglendi Allah haiba Mahaki athoiba minglen asini Minglen asi jahiliyat ki matamda amadi Atopa Nabi Singi Matam Hebrew Bible Injil Amadi Taurat na Chingbadasu Adumak Mapu Ibungo Mahakpu Allah Haina Mingau Hanbiram Lay Mahakti Taibang Pal Pumnamaki Mapuni Thagaliba Punamak Allah Gini Mapuni Taibang Pan Punamaki Khwaidagi Thaujal Haibani Nungsi Haibani Mahaki Thaujal no Pumnamaku Konsinduna Thammi Mahaki Ningthau Leibakni Nong Madol Amadi Prithibiasi Khangna Oirabasu Khangdana Oirabasu Mahakpu Thagataba Taibung Pansida Kanamata Leite Asingbani Thak Yamna Wang Krabani Mahakti Mahang on the Changzwamasung Mahaki Matingna Mahangna Tabiba Lambida Chatchabatana Mai Pakna Bagi Amatangaibu Upaini Malem Sidaw Ing Tabu Santi Puraknabagi Ing Tabagi Horakpam Achumbagi Horakpam Mahaki Minglen Lofam Toki Allah di Mangalni Asman Amasung Prithibiki Mahaki Mangalgi Manaba Mataudi Thaumai Gumbani Yumbi Amagi Matakta Leiba Pumlang Langba Thaumayadu Hapchiliba Mingsel Makoi Amagi Manungda Mingseladu Ilang Langba Thawan Michak Amagumna Madu Thali Yai Fakol Leiba Jaitul Thauna Nattaba Nong Poktagi Natraga Nong Chuptagi Thau Adu Masana May Brung Hose Madu Mayne Isok Soktrabasu Mangalgi Matakta Mangalni Allah Ta'ala no Uhali Achumbalambi Mahaki Mangaldo Mahagna Chanbibo Matik Chawbusingbo Fazilat Athoibo Allah gi Minglen asigi Fazilat Mating Magun Thaduna Loiba Nairoi Aulia Ambia Singna Thadok Palaitana Tatana Minglenasi Sizin Nabirame Muslim Sington Natano Malem gi Saknairabo Migoi Pokayano Minglenasibu Yamna Thazabugaloinano Makoigi Punsi do Sizin Nakibagi Wafam Lady Minglenase Allahu Sizin Nabagi Kwaidagi Pabamawongdi Ningsa Sordo Loinazabani Pungningi Pangal Sonbo Masagi Firep Tuna Lepngam Dabo Samam Nagan Basingdo Minglena Sitoina Lozerabadi Wakalo Sing Tokani Achumbamadi Atuba Firep Lepangam Gani Gyan Lo Sing Hengat Hanbigani Punsigi Aruba Tanja Kuding Makto Minglena Si Lozerabadi Akombalambi Hangdok Pirkani Nungsiba Nausing Nasigi Asif Hawdan Kaminarasi Matangi Ani Subatang Kakta
Ar-Rahmanu-gi sandokpaga loinana kaanabasingsu khangminnasi. Nungsirba ichilinausingna video asibu mipum khudingmakta share tawbiduna khanghanbiyu. Allah Amasung Mahaki Nungsiba Rasool S.A.W.gi Apaambada Punsi Lenba kanna Hotnaminnasi.